India amasung Myanmar ga peace talk tawragani haina NACN ke na laukthokre pawasi ngasi nungthil phongkhiba pandam pawse dagi laukhatchaba nei India government amasung Myanmar lengak animak ka peace talk satharagani haina angmai na luchingba NACN ke na laukthokre NACN ke gi chairman angmai vice chairman Naiton Konyak amasung general secretary Kugalu Mulatonu na punna khuyek piduna thadorok pachero lamada peace prosperity amasung development ta thajaba thamlaba matung lupasina laibak ani asiga peace dialogue taunaba phirep lawrakhibani haire cherola duna makha taraduna India lainga ka sathagadaba peace dialogue asi sovereignty natraga India constitution gi wangmada arrangement tawbai basida focus piga nei karigumba temporary arrangement amagi oiba tarabadi madu framework amasung agreed position gi mathakta oigani haina fongdokladuna Lup asina peace talk tauna balawrak liba firep asi kanagumba NGO, civil society group, political party sing natraga, government body sing amataga mari laina de haire. Matam gi matungina naga luching ba kaya ama hongkre adubo, naga sungi amatoiba firepte, naga nationalism amagi thavag tawwane. Forgive and forget haiba kumja lising amaga chamapan marfu draga taret ki, khablangi thawrang makada, naga sungi marakta apun bagi saktam sagat pa. Santi purak pa haiba fidam masida yumpham oiraga santi gi khongthang asi lawrakpani haina su cherol duna makhata na phongdorok le NACN ke na masigi council of Naga Church CNC ga punna Nagaland for Christa is haiba vision asigi makhada thavak tawminagani haina su phongdorok le Manipur yauna awangnong poki state kharada nong suraba yai pawasi ngasi nungthil phongkhiba pandam pawse dagi laukhatchaba nei India Meteorological Department IMD gi matungin na Bay of Bengal da form tawragliba cyclone Remel lakliba nongmaijing numit fawbada West Bengal amadi thangnaba Bangladesh ta yoksilaglaba yare nakalamarom da IMD na West Bengal gi samudra mapan gi district sing North Odisha da yamna akanba nonglei nungsit ka loina na akanba mawong da nong suraba yai haina su warning tawre IMD gi matungina North East gi Mizoram Tripura Manipur gi makhathangba saruki mafam ayambada nong sugane mafam kharada khara yamna kanba mawong da nong suraba yai haina report tawre Jiribam da Celsius degree nifuga humdo yauna sare pawasi ngasi nungthil phongkhiba kanglai paki maira pawse dagi laukhatchaba nei umang wamang amadi chingmai kaya kokthokpagi mahi oina Manipur gi tongan tongan ba mafam singda sabagi chang nongma nongmagi hengalakle ngasi Jiribam district ta sabagi chang chada Celsius degree 43 yaukhre pawasi na hai mahausaga manadaba mawong da sabagi chang hengalakpa sida nungsagi maisa khangba ngamdavadagi District asigi miyoi ayamba yumdagi mapal thokna khidre lambi sorokta mi chatpagi chang amade kaithel loina na dukan sing thong hangbagi chang aduki matik nemkhre amaromda None district asu sabagi chang 40 Celsius degree yauna sabadagi miyoi ayamba yumdagi mapal thokna khidre dukan kaya thonglona re haire